Hello mayam, welcome back to my new video mayam. Adu mayam ngasi say ipamda leibagi kharani leibagi chatuini. Adu mayam video se yam loina magutpadi ngamaro adu matek dum ulakke mayam jengminasi adu hojik lotion ba loire hoithoon mayam. Adu mayam video se loyobo yang minasi. ऐसी में थला थोंग कितंग हांगा जा रहा है Mayam ay ngasi mamaga papaga ay ka akoy humja chatpani mama ay nangon thinbibani adu do mayam nong sisu kanna lai ay janghalakke adu nong si yamna horen churaga di jawraga jum jawraga video namba ngamoi da boy de mayam hapchara roige angamba makhai di hapchage kanna tari ay na foto na mo Mayam akoy hojik jum jawre adu nong leptana chubai ko video kana kapadi ngamhodre ado ase henjang matheng ni mama na thongamme ante ase gi hodong ni mayam akoy biluni aina hana dagi yamna loirakpa do chawbana su loiramme ma se harawbana loi lakpo bada ando mayam asi singsina aina thaba leini ado loina mak satlamme jengbada yam nungai mayam ado video se yam sangdaga su mayam aina ahan ba jum chatpagi ko memory oina dum hapning bagi happe